Koko mina relief camp the laiba IDP yankai khangat laga layengkhre Kuki gi yum sing mi tai pangal sing yon sin bayawri Little Clinic Nagaram na sinduna nga sinomigyoiba free health camp ama pangthokibaga loinana tungan relief camp the layeng mangamdana lairakhiba ka hen haksangi phibam suklaba IDP yankai Koko mina khangat laga lemna layengkhre loinana hospital gi maikai digi su IDP patient sing adugi blanket sing tokre ngasi pangthokiba lem laying bigi kem aduga mari lainana Little Clinic ki manager Thaunauzam Srinivas na haikibada ningthamtha sangsilakpaga loinana lamdam asigi hauzik oiriba sel thungi phibam phataba asida ana layengda miyamna khudong saba ma pinabagi dama ngasigi free health camp asi pangthokoni camp asida puna miyoi sahunga tara lakpagi manungda kokomina tharakpa IDP yankaisu masigi khudong saba piki loinana IDP patient sing adu lemna investigation tawbigi khudong saba yauna lemna hidak langthak singsu piki adubu general miyam gi oinadi investigation da discount pibuga loinana lemna hidak langthak pi rekhi kokomi gi convener khuraizam athubana matam kuina leyeng bangamdana amadi sel thungi khudong sadabana maram oiraga tuan relief camp sing the lady ba IDP sing digi khangatuna layeng na haijabada Little Clinic na yabiduna lemna layeng gi khudong saba piriba sigumna atopa hospital sing su tawbirabadi IDP sing na thengnariba ana layeng gi khudong sadaba sida yamna mating oiganeki amaromda Manipur thokliba irang asina lanjena duna tungan mafam sing da hangliba relief camp sing the lady ba IDP sing bu makhoi giyum sing da pia lenga asina satliba December tha sigi manungda mayum da hanjin hangadabani haina laukthokibadu thabak oina onthok piu haina kokomina sinduna lamoi khongnang khongda sathariba relay sit in protest IDP and the peoples of Manipur gi wakat mifam ngasi ga thana numit kunga mathoini sukre loinana ngasi chathakhibu wakat khongsat aduda khwerambol ima kaithel potpham phambi ima sing amadi more gi IDP sing su saru yakhi ngasi gi wakat mifam aduga mari leinana more mitai council gi hanigi president Fulindron hakibada thoklibe irang asida mitai singbu more chusampuram sing da laibi yadana ba tuan ma lalong ka sa tharakliba sida Manipur lainga amasum Bharat lainga na tasin usinadan laithokli Imphal area da leiba Kuki gi yum sing maitai pangal isil inaw sing da yon sin ba yawre yo liba mafam sing adu dak number ga shell dit iriba dak number ga sanadaba tasil sanadaba kaya yawre masida leibi yon bigi ayaba piba sina Kuki sina tampak ta laktana ba thorang tawduna makoina apamba makoi gi tongan lam ama sembada thawai yorakli maramaduna aikhoi maitai singna more da khundaba haibisi awaba mayokna ga thori maram maduna hauzik paliba pia lenga mas miyamna songthokpiduna aikhoi bu more da hanjin hanbada mating pibiyu nongpok maikai da Manipur gi boundary ngakpada mating pangbiyu ki ngasi gi wakat mi phamdura tungan ba lusing bi ima sing masum akhang haisingna wangangki nakal animaki IDP singna mayumda hanjinba pamlaga marakta leiba aikhoina khatnana basilliba karigino khemsa State asida hauzik thokliba kangluk irang asina maram oiraga mayum maikei thadokduna relief camp sangjapam lauduna lairiba Koki amasung maitai kangluk animaki IDP singna makoi masa masagi mayumda loina hanjinba pamli aduba irang asida saitheng phangdaba marakta lairiba aikhoina makha tana khatnanaba silliba karigi no haina singjamai kendra gi MLA Y Khemsana ngasi Imphal gi North AOC da liba hotel Classic Grenade All India Federation of Master Printers New Delhi amasum All Manipur Printing Technology Association ani puna sinduna pangthokiba Launching Prints Role of Printing in Modern Education and Roadshow PAMEX 2026 ki National Seminar hawdokpagi tharongga mari lainana phongtokre MLA Khemsana makhatana haikibada handak mahakna kamjong district chatpagi lambida litan da leiba Kuki IDP sing unakibaduda relief camp adura leihoriba IDP sing makhoi athuba matamda mayumda hanjinba pami athuba mayumda hanjinaba honabada mating pangbiyu haina hairakibale masiga sap manana tungan relief camp da leiriba maitai gi IDP sing su makhoi masagi mayumda loina hanjinba pamli athuba matamda makhoi mayumda hanjin hanbiyu haina khongjang changsili relief camp da leiriba IDP khudimakna mayumda hanjinba pamlabasu relief camp da leitaba marakta leiba kharana irang sagana ba honaduna leiribasi angakpa phawi marakta leiriba aikhoina makhatana khatna hananaba silliba karigino haina hangladuna Manipur sembada furup kangluk kayana pullaga semlakhibani haibasi kaukthokta phai
ꯑꯩꯈꯣꯏꯅ ꯑꯃꯅ ꯑꯃꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯅꯕ ꯌꯥꯔꯣꯏꯗꯕ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯄ꯭ꯔꯤꯟꯇꯤꯡ ꯇꯦꯛꯅꯣꯂꯣꯖꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯆꯤꯌꯔꯃꯦꯟ ꯑꯦꯁ ꯁꯨꯔꯖꯤꯠꯅ ꯍꯥꯏꯈꯤꯕꯗ ꯄ꯭ꯔꯤꯟꯇꯤꯡꯒꯤ ꯂꯝꯗ ꯍꯦꯟꯅ ꯃꯁꯛ ꯑꯅꯧꯕ ꯀꯔꯤ ꯂꯩ ꯑꯃꯁꯨꯡ ꯃꯊꯪ ꯆꯍꯤꯒꯤ ꯖꯅꯋꯥꯔꯤ 28ꯗꯒꯤ ꯃꯨꯝꯕꯥꯏꯗ ꯅꯨꯃꯤꯠ 4ꯅꯤ ꯆꯠꯊꯒꯗꯕ ꯄ꯭ꯔꯤꯟꯇꯤꯡ ꯃꯦꯁꯤꯟ ꯀꯌꯥ ꯎꯠꯀꯗꯕ ꯑꯦꯛꯖꯤꯕꯤꯁꯟ ꯄꯥꯃꯦꯛꯁꯀꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯃꯤꯟꯅꯅꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯅꯥꯏꯈꯤ꯫ ꯃꯤꯇꯩꯅ ꯕꯐꯔ ꯖꯣꯟ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯒꯤ ꯃꯥꯌꯣꯛꯇ ITLFꯅ ꯍꯌꯦꯡ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯒꯗꯧꯔꯤ꯫ ꯃꯤꯇꯩꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯕꯐꯔ ꯖꯣꯟ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝ ITLFꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯤꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯃꯛꯅ ꯕꯐꯔ ꯖꯣꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯕꯐꯔ ꯖꯣꯟ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯌꯥꯝꯅ ꯇꯣꯏꯅ ꯍꯣꯠꯅꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯆꯥꯎꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯁꯛꯈꯪꯗꯕ ꯃꯤꯁꯀ꯭ꯔꯦꯟꯁꯤꯡꯅ ꯕꯐꯔ ꯖꯣꯟꯒꯤ ꯋꯥꯡꯃꯗ ꯕꯣꯝ ꯄ꯭ꯂꯥꯟ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯑꯀꯤ ꯇꯨꯖꯨꯡ ꯐꯥꯎꯍꯜꯂꯦ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯃꯥꯁ ꯁꯤꯖꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯤꯁꯐꯨꯜ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯆꯥꯎꯅ ꯑꯄꯟꯕ ꯄꯤꯔꯦ꯫ ꯈ꯭ꯔꯤꯁꯃꯥꯁ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯀꯨꯀꯤꯖꯧ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃꯁꯨꯡ ꯁꯦꯡꯂꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯌꯦꯡꯂꯒ ꯀꯨꯀꯤꯖꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯀꯤ ꯑꯍꯜꯁꯤꯡ, ꯅꯨꯄꯤ, ꯌꯨꯠ, ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯆꯔꯆ ꯂꯤꯗꯔꯁꯤꯡꯅ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯁꯥꯟꯇꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯔꯕꯨꯡꯗ ꯁꯤꯠ ꯑꯦꯟ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯅꯕ ꯑꯄꯤꯜ ꯇꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯒꯤꯗꯃꯛ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯥꯛꯅꯕ ꯑꯄꯤꯜ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯒꯨꯝꯕ ꯀꯤꯌꯟ ꯈꯪꯍꯟꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯃꯗꯤ ꯀꯨꯀꯤꯖꯧꯁꯤꯡꯒꯤ ꯁꯦꯐꯇꯤ ꯑꯃꯁꯨꯡ ꯄꯤꯁ ꯌꯥꯎꯅ ꯕꯐꯔ ꯖꯣꯟ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤꯗ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯂꯩꯒꯅꯤ꯫ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯤ ꯃꯍꯨꯠꯇ ꯁꯣꯂꯨꯁꯟ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯊꯤꯃꯤꯟꯅꯁꯤ꯫ ꯕꯤꯁ꯭ꯋꯖꯤꯠ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯀꯌꯥ ꯂꯩꯒꯅꯤ꯫ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯤ ꯃꯍꯨꯠꯇ ꯁꯣꯂꯨꯁꯟ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯊꯤꯃꯤꯟꯅꯁꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯏꯔꯝꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯥꯏꯍꯟꯗꯅ ꯊꯝꯕ ꯄꯥꯝꯂꯤꯕ ꯑꯗꯨꯒꯨꯝꯅ ꯂꯩꯉꯥꯛꯅꯁꯨ ꯍꯦꯟꯅ ꯄꯥꯝꯂꯤ ꯍꯥꯏꯅ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔꯒꯤ MLA TS ꯕꯤꯁ꯭ꯋꯖꯤꯠꯅ ꯉꯁꯤ ꯀꯥꯟꯆꯤꯄꯨꯔꯒꯤ ꯊꯣꯡꯖꯨ ꯋꯥꯏꯈꯣꯝ ꯊꯣꯡꯖꯪꯗ ꯂꯩꯕ ꯗꯤ ꯔꯥꯏꯖꯤꯡ ꯁꯟ ꯀ꯭ꯂꯕꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ 94ꯁꯨꯕ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯔꯥꯏꯖꯤꯡ ꯗꯦ ꯊꯧꯔꯝꯗ ꯆꯤꯞ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯕ ꯑꯐꯕ ꯃꯤꯑꯣꯏ ꯀꯌꯥ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯥꯡꯍꯜꯂꯤ꯫ ꯏꯪ ꯇꯞꯄ ꯏꯔꯝꯗꯝ ꯑꯃ ꯂꯥꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯌꯥꯎꯅ ꯁꯣꯏꯈꯤꯕ ꯀꯌꯥ ꯀꯥꯎꯊꯣꯛꯄ ꯑꯃꯁꯨꯡ ꯉꯥꯛꯄꯤꯕ ꯆꯪꯏ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯗꯧꯉꯩꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ BJPꯒꯤ ꯑꯣꯏꯅꯁꯨ ꯑꯁꯣꯏꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯍꯨꯟꯅꯕꯒꯤ ꯊꯕꯛ ꯇꯧꯁꯤ꯫ ꯄ꯭ꯔꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯃꯁꯨꯡ ꯄꯣꯁ ꯏꯟꯗꯤꯄꯦꯟꯗꯦꯟꯁꯀꯤ ꯃꯇꯝꯗꯒꯤ ꯂꯥꯟꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯁꯨ ꯑꯃꯅꯤ꯫ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯂꯩꯇꯕ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯅ ꯁꯥꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯤ ꯈꯔꯅ ꯄꯨꯜꯂꯒ ꯁꯥꯒꯠꯄ ꯄꯥꯔꯇꯤ ꯑꯃꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯑꯃꯔꯣꯝꯗ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔꯕꯨ ꯑꯣꯟꯅ ꯇꯩꯅꯕ ꯃꯤꯍꯨꯠ ꯑꯃ ꯊꯥꯒꯠꯂꯨꯕꯗꯒꯤ ꯏꯖꯠ ꯃꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯤꯑꯣꯏ ꯈꯔꯅ ꯁꯟꯗꯣꯔꯛꯂꯤꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨꯗ ꯒꯚꯔꯅꯔꯅ ꯏꯟꯚꯥꯏꯠ ꯇꯧꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯗ ꯁꯔꯨꯛ ꯌꯥꯈꯤꯕꯗꯨ ꯒꯚꯔꯅꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯄꯥꯝꯗꯦ ꯑꯃꯁꯨꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨꯒꯤ ꯃꯤꯌꯥꯝꯗ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯁꯦꯡꯗꯣꯛꯄ ꯍꯥꯏꯕ ꯋꯥꯐꯝꯅ ꯑꯃꯅ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯔꯥꯏꯖꯤꯡ ꯁꯟ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯦꯕꯝ ꯅꯣꯡꯗꯝ ꯃꯩꯇꯩ, ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ MLA ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁ꯭ꯋꯔ, ꯕꯥꯁꯤꯈꯣꯡ ZPꯒꯤ ꯃꯦꯝꯕꯔ ꯆꯤꯔꯣꯝ ꯔꯣꯃꯤꯌꯣ, ꯀꯩꯔꯥꯎ ꯃꯇꯤꯡ ZPꯒꯤ ꯃꯦꯝꯕꯔ ꯃꯌꯥꯡꯂꯝꯕꯝ ꯖꯣꯏ ꯌꯥꯎꯅ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯏꯟꯐꯤꯜꯇ꯭ꯔꯦꯁꯟ ꯁꯧꯒꯠꯇꯨꯅ ꯅꯣꯔꯠ ꯏꯁꯠ ꯃꯤꯌꯥꯝꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯣꯄꯣꯖꯤꯁꯟꯅ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯁꯄꯣꯔꯠ ꯇꯧꯏ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯟꯐꯤꯜꯇ꯭ꯔꯦꯇꯔꯁꯤꯡꯅ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯄꯣꯛꯍꯟꯗꯨꯅ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯍꯜꯂꯦ ꯍꯥꯏꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ ꯒꯨꯋꯥꯍꯥꯇꯤ ꯏꯌꯔꯄꯣꯔꯠꯇ ꯑꯅꯧꯕ ꯇꯔꯃꯤꯅꯦꯜ ꯕꯤꯜꯗꯤꯡ ꯑꯃ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯍꯥꯏ ꯑꯣꯄꯣꯖꯤꯁꯟ ꯏꯟꯗꯤꯌꯥ ꯑꯦꯂꯥꯏꯟꯁꯅ ꯐꯣꯡꯅ ꯁꯤꯡꯅꯗꯨꯅ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯦꯖꯦꯟꯗꯥꯁꯤꯡ ꯁꯤꯖꯤꯟꯅꯔꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯐꯥꯎꯕꯁꯨ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯖꯃꯦꯟꯠꯁꯤꯡꯗ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯏꯟꯐꯤꯜꯇ꯭ꯔꯦꯇꯔꯁꯤꯡ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ PMꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯁꯤꯡꯅ ꯏꯟꯗꯤꯌꯥꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯈꯨꯟꯗꯥꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯎꯀꯤꯜ ꯐꯥꯎꯕ ꯅꯦꯛꯇꯨꯅ ꯀꯣꯔꯠꯇ ꯏꯟꯐꯤꯜꯇ꯭ꯔꯦꯇꯔꯁꯤꯡ ꯑꯁꯤꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯦꯇꯜ ꯇꯧꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯕ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯈꯔꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯗꯒꯤ ꯇꯣꯈꯥꯏ ꯇꯥꯍꯜꯂꯒꯅꯤ ꯍꯥꯏꯅ
ꯂꯥꯎꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯏꯟꯐꯤꯜꯇ꯭ꯔꯦꯁꯟ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯗ ꯑꯣꯄꯣꯖꯤꯁꯟꯅ ꯐꯣꯡꯅ ꯁꯧꯒꯠꯄꯒꯤ ꯃꯃꯤ ꯇꯥꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯣꯗꯤꯅ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯆꯠꯊꯔꯤꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ (SIR)ꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯍꯥꯏ SIR ꯑꯁꯤ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯁꯦꯡꯅ ꯑꯃꯗꯤ ꯆꯨꯝꯅ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯠꯈꯤꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯃꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗꯁꯨ SIR ꯇꯧꯗꯨꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯟꯗꯣꯛꯇꯨꯅ ꯏꯟꯗꯤꯌꯥꯒꯤ ꯁꯦꯡꯂꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯃꯗꯤ ꯆꯨꯝꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯏꯈꯠꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤꯗ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯇꯨꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕꯒꯨꯝ ꯚꯥꯏꯑꯣꯂꯦꯟꯁ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯍꯟꯗꯕ ꯊꯣꯛꯍꯜꯂꯛꯄꯒꯤ ꯃꯊꯛꯇꯁꯨ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ ꯑꯁꯥꯝ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯜꯂꯤꯕꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ, ꯀꯜꯆꯔ ꯑꯃꯗꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯔꯛꯂꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖꯁꯤꯡ ꯉꯥꯛꯇꯨꯅ ꯊꯝꯕ ꯑꯁꯤꯁꯨ ꯃꯔꯝ ꯑꯃꯅꯤ꯫ PM ꯃꯣꯗꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ BJP ꯂꯩꯉꯥꯛ ꯂꯩꯔꯤꯕ ꯃꯈꯩ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯥꯏꯟ ꯀꯥꯏꯅ ꯑꯃꯗꯤ ꯑꯦꯟꯇꯤ ꯅꯦꯁꯅꯦꯜ ꯑꯣꯏꯕ ꯏꯟꯀ꯭ꯔꯣꯆꯃꯦꯟꯠꯁꯤꯡ ꯇꯧꯗꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯌꯨꯝꯂꯣꯟꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯑꯥꯏꯟ ꯀꯥꯏꯅ ꯂꯩꯁꯤꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯨꯗꯤꯡꯃꯛ ꯃꯁꯥꯒꯤ ꯃꯔꯝꯗ ꯍꯜꯍꯟꯈꯤꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯄꯤꯈꯤ꯫ ꯃꯅꯤꯄꯨꯔꯗ NRC ꯅꯠꯇ꯭ꯔꯒꯅ ꯃꯥꯟꯅꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯀꯣꯛ ꯊꯤꯕ ꯌꯥꯔꯣꯏ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯝ꯫ ꯃꯅꯤꯄꯨꯔꯗ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟꯁ (NRC) ꯅꯠꯇ꯭ꯔꯒꯅ ꯃꯥꯟꯅꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯀꯣꯛ ꯊꯤꯕ ꯌꯥꯔꯣꯏ꯫ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯁꯨ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯤ꯫ ꯃꯗꯨꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯅꯕ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯃꯔꯨꯑꯣꯏ ꯍꯥꯏꯅ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁꯇꯤꯁ ꯑꯦꯟ ꯐꯤꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟ (JFD)ꯒꯤ ꯀꯟꯚꯦꯅꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯝꯅ ꯐꯣꯡꯗꯣꯛꯈꯤ꯫ JFD-ꯅ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯄ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯝꯐꯥꯜ ꯏꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯣꯡꯒ꯭ꯔꯦꯟ ꯑꯃꯗꯤ ꯅꯣꯡꯗꯝ ꯈꯨꯜꯗ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨ ꯅꯣꯡꯒ꯭ꯔꯦꯟ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯃꯗꯤ ꯅꯣꯡꯗꯝ ꯄ꯭ꯔꯖꯥ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡꯒ ꯈꯨꯠꯁꯝꯅꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝꯁꯤꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ JFD-ꯒꯤ ꯀꯟꯚꯦꯅꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯝꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯁꯨ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯤ꯫ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯅꯕ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯃꯔꯨꯑꯣꯏ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤꯕꯁꯤ ꯅꯤꯌꯝ ꯆꯨꯝꯅ ꯇꯧꯍꯟꯕ ꯆꯪꯏ꯫ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯦꯟꯁꯁ ꯅꯤꯌꯝ ꯆꯨꯝꯅ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯃꯥꯡꯊꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯁꯦꯟꯁꯁꯇ ꯅꯤꯌꯝ ꯀꯥꯏꯕ ꯀꯌꯥ ꯊꯦꯡꯅꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇ BNPꯒꯤ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯅ ꯍꯤꯡꯅ ꯃꯩ ꯊꯥꯈ꯭ꯔꯦ, ꯑꯅꯤꯅ ꯃꯩ ꯆꯥꯛꯄꯗꯒꯤ ꯐꯤꯚꯝ ꯂꯨꯅ ꯂꯩꯔꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯈꯜ ꯅꯛꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯔꯥꯖꯅꯤꯇꯤꯒꯤ ꯇꯪ ꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯕ ꯍꯧꯔꯤ꯫ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯄꯥꯛ ꯁꯟꯅ ꯊꯣꯛꯂꯛꯄꯒ ꯂꯣꯏꯅꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯂꯛꯁꯃꯤꯄꯨꯔ ꯁꯗꯔ ꯎꯄꯔ ꯖꯤꯂꯥꯗ ꯂꯩꯕ BNPꯒꯤ ꯂꯨꯆꯤꯡꯕ ꯑꯃꯒꯤ ꯌꯨꯝ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯃꯤꯑꯣꯏ ꯈꯔꯅ ꯄꯨꯡ ꯑꯃꯔꯣꯝ ꯇꯥꯕꯗ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯆꯍꯤ 3 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯤꯕꯨꯅ ꯌꯨꯝꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯍꯤꯡꯅ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯆꯍꯤ 13 ꯈꯛꯇ ꯉꯥꯏꯔꯤꯕ ꯁꯥꯃꯤꯌꯥ ꯑꯈꯇꯔ ꯑꯃꯁꯨꯡ ꯆꯍꯤ 13 ꯈꯛꯇ ꯉꯥꯏꯔꯤꯕ ꯁꯜꯃꯥ ꯑꯈꯇꯔ ꯀꯧꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅ ꯃꯩꯅ ꯆꯥꯛꯄꯗꯒꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯁꯣꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ ꯑꯃꯔꯣꯝ ꯇꯥꯕꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯁꯛꯈꯪꯅꯕꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯂꯝꯂꯕ ꯌꯨꯝ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯔꯤꯕ BNPꯒꯤ ꯕꯥꯕꯥꯅꯤꯒꯖꯨ ꯌꯨꯅꯤꯌꯟꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯤꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯊꯧꯄꯨꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯃꯤꯡꯅ ꯕꯦꯂꯥꯜ ꯍꯣꯁꯥꯌꯦ ꯀꯧꯏ, ꯕꯤꯖꯤꯅꯦꯁꯃꯦꯟꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯕꯦꯂꯥꯜꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯍꯖꯦꯔꯥ ꯕꯦꯒꯝꯅ ꯍꯥꯏꯈꯤꯕꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯐꯃꯨꯡꯗ ꯇꯨꯝꯊꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎꯗ ꯌꯦꯡꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯕꯦꯂꯥꯜꯒꯤ ꯌꯨꯝ ꯑꯗꯨ ꯃꯤꯑꯣꯏ ꯈꯔꯅ ꯃꯄꯥꯟꯗꯒꯤ ꯂꯣꯏꯅ ꯂꯣꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯜꯂꯒ ꯃꯩ ꯊꯥꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯩ ꯆꯥꯛꯂꯤꯕꯗꯨꯒꯤ ꯃꯔꯛꯇ ꯊꯣꯡ ꯊꯨꯒꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯕꯦꯂꯥꯜꯒꯤ ꯂꯣꯏꯅꯕꯤꯅ ꯊꯥ 4ꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯀꯣꯜꯂꯒ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯤ ꯁꯜꯃꯥ, ꯁꯥꯃꯤꯌꯥ ꯑꯃꯁꯨꯡ ꯑꯌꯦꯁꯥꯗꯤ ꯀꯥ ꯑꯃꯗ ꯇꯨꯝꯕꯅ ꯃꯩ ꯆꯥꯛꯂꯛꯄ ꯑꯗꯨꯗ ꯑꯌꯦꯁꯥꯅ ꯃꯩꯅ ꯆꯥꯛꯄꯗꯒꯤ ꯀꯟꯕ ꯉꯝꯗꯅ ꯁꯤꯈꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯅꯤꯅ ꯃꯁꯥꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯃꯩ ꯆꯥꯛꯂꯤ ꯑꯗꯨꯕꯨ ꯁꯤꯕꯃꯛꯇꯤ ꯁꯤꯍꯧꯗ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯐꯤꯚꯝ ꯂꯨꯅ ꯂꯩꯔꯤ꯫
Belal masaya mamay na sakpati gi hauzik phibam luri masanupi ani adugi haksangi saruksa da humfu yauna mai ni sakpana maram oiraga Lakshmipur Sadar Hospital ahan bigi oina leng satharaba matung makhata leng gi damak Dhaka da liba National Institute of Burn and Plastic Surgery da refer tawkhri hairiba thawdo asi mahiroi lusingba ama oibaga loinana anti-Indians protester oiriba Sarip Osman Hadi laikidabigi miyamna akanba protest tharingai mannu thokibani Hadi sakangnabasingna hatlam khiba aduna maram oiraga hauzik Bangladesh tangta da phibam ama mayuknare haidi amaromda Bangladesh hauzik nauna oiragliba phibam masina maram oiraga Bangladesh ki Chittagong Indian visa application center sidigi thabak lekhre Ti tori sangjarakre G Priyanka da amuka su PWG na warning tarakli Namit kharanigi mamang no oktabagi lisa sa tharambagi sangjaraknaba khangrabasung asi phawbo paw phawraktriba Thawal district ki Babu Bazar thong ahan bidagi Goti mayum Priyanka sai kunga mga atupa matamda paw phawraktrabadi akan mamiyeng sanglagani haina KCP PWGMC unification ki PR singkhai ngan na thadurakpa chirolaman hairi siol sina makhata na hairi bana lupna natabli sa tharamba miyoy sing numit mangani ki manung sangjarakna bakhangan khibagi matungina Imphal West district ki mayang Imphal thana awang lekai digi takhelambam Tourist say kun go humdoi masagi maral yazaduna lup the sangjarakre lup ki oinadi sangjarakra basing bunga pi kan bigada bani haiba satna kanglon ama leiba amadi tourist masana sangjarakra bana lup ki central committee na maki matak thamlamba serak pi na bagi khongthang adu komthokle adumapu tourist na makhata na miyoiba nupi oibi amadi kanglei khunai gi mangna thaba amuhana tawraglabadi maki matakta akan mamiyeng sangbagi matangda masana yazari Maduna maram oiraga mahakpu tekta kaidan imung munungi miyoising kusinakre hari adumak oinamak mangak kanduna natabli sa satlibi Thawal Babu Bazar thong ahan bidagi Goti mayum Priyanka na lup na piriba matam asida paw phawraktrabadi imung manung yauna maki matakta akan mamiyeng sanglagani khunai asibu laika tahanaba hotnaraga mirot oiribi Priyanka bu sangjafam piramba miyoy amadi imung manungdasu lup na ahen mamiyeng thamgani hari Zone basta numai kapsilakpagi thawdokta miyoy mapan sire tarasukli South Africa ki Johannesburg miyam tin mapam amadu numai kapsilapagi thawdokta miyoy mapan sire tara aso apanangli Backgrass Daltown numai kapsin dun etek sa tharamliba miyoy singru sian khibadagi police na khungulli na bukhonari haidi Senkhai thumkhai gi saitheng nanglaba oil dealers gi waka December 19 phawbagi manungda sunaba thabak lakhatragadi oil pump thong lon gadari December 22 ki 19 phawbagi manungda mari leinaba authority na matik saba thorang lakhatrakrabadi petrol pump sing thong lolagani haina Manipur Petroleum Dealers Fraternity na phongdorakli hiramasiga mari leinana thadorakpa siolamanai petrol pump sing senkhai thumkhai gi mari leinana bom thamchin akitu jung pokan bigi matangda December 10 da Manipur gi governor member na mabisindura matik saba thorang lakhatpina baisaki laibak thibidi hagju phaw state authority gi mekai digi hiramasiga mari leinana matik saba thorang amata lokhatpa leithri nakalamaram na pubu thang ngamloidaba mong senkhai thumkai satharakpada petrol pump hanglibisingi punsi kudong thiningai oirakli ba phibam asida kupna khanaraba matungda Manipur Petroleum Dealers Fraternity na state asigi tongan ton mafamda hangliba petrol pump punama matam supai goina thong lona ba o phirep lorakpane hari